Madam Principal Lamadi, Madam Vice Principal ki ayab lojaraga Manipuri Students Federation tungi kunai amagi damak school khuding makta satharatiba campaign amagi makhada aikoi maya ikaba drug thadoklasi drug use prevention campaign ama lisang sida satharapagi matungina ngasisu tanja silau jaraga Pitambara English School da tambiriba nungsi jaraba satra mairoi akoi khuding makna Manipur gi tungi yumbi ama oinana bagi damak maya ikaba nisa thadoklasi aikoi lairik ningthina tamsi aikoi afaba mairoi ama oisi maya ikaba posak Olamdagi ima leibak kansi aikoi ima leibak ningsi haiba kholawasi punna mukang lauminnana bagi tanja do lojage ahanbada aikoi lairik ningtina tamsi haiba kholawasi aina lawjarapagi matungina punna akoi amukang lauminnasi aikoi